Praise the Lord. Yang biriba ichilinaw ichilima pabungsing mayam pumnamagpo thamoydagi nungsiba amasung ikai khumnaba utchari. Hojikta aingonda Manipurdagi sister amana call tawbirei unknown number ni. Aiga wari sanajaraba matungda sister astina Yesu Kristana mahakpu kauthokpirakpagi testimony magi punsida thoiba awaba anaba kayagi maramda aingonda phongdokpirakpani. Amasung sister aduna mamitagi mapi taaduna aingonda phongdokpirakpani. Amasung sister adugi wahai taajaba matamda aisu yamna emotional oikre mya aisu thamoisi yamna nauthakre adum singsu tabiu hek magi testimony se hek lakpaga ina usigi sister sigi matik leiba testimony se ina kudakta semjebani maramdi mayamda tahaningba mayamda tathokningba hauze duga sister siga wari sanaringe manungda ingonda su shorna phongdokpiba magi punsigi matangda magi laita lairagi matangda hangu haiduna ingonda su phaujarapodagi aina hangjabani adusu mayam tabiu agasi ayugasida ishorna magi matik mangal phongdokpire aduga hairiba sister si jamakuthi yanganba matamda mayam tha taruk leiraga sirani haiduna yangaluba punamakna hairi haiduna hai adubu Yesu Krista bu thajabagi maramna ngasi su tekta kaidana lei mayam singdagi prayer request mathau tai pamjai aduga mayam singi support mating su pamjai testimony su tabiu aduga adum share tawbiba kawbirangmano thajaraga mayam punamakna yengba yanabagi damakta share tawbiu thagachari testimony se adum tabiu mani habiu engang sudadagi phone number logiba yang kamarang themdene da matam thangni ngak wai sana yani ko yani habiu koisu ishorgi masa ngakne aisu 2010 saida ngam oina baptize tawdiba adugi matung sida akhoi se pura update chatkhreba ko ai than khutane yum sei kanam sen oideba taibiba ngangta soiba ai se sum aina boarding leiruba mafamdagi isoma sakhamjara lakhraga dum boarding lagi tholaga dum sogi dum thakhiba adudagi ai 2010 11 so ai se dum back chatkhre adu isora de agi mayam tawbiyeba ai se laik tammi matamda aigi ngamoidaba exam mayam ama kai mating am pangbigi adu ai se dum back chatkhra kuire adu nishingbadi thamoida de dum leiba isorse kaino makirakpo ro warakpo ro adum isorda di hana sanjaba hoi isona pamdaba laitin khurumba ga dobo se dum tawraga leire sogyani ma pambagi wangma lakse 2024 gi August ki date 16 sida ai se tanu pi atom si unaiba delivery taweba ko dasu ai se sengang sina ai se pregnant oi kan sida ai se yam naba kuthi yengba khotpa sida ai se nang delivery tawbada anga unabada ai se sini na dum haiba ko angang si lokthokho haina dum haiba haiba sida ai se lokthokpadi ngamdreba ko lokthokpa ngamdadana ai se handa janpa ama ahan ama pokhre ma sahi taruk sure October 19 sida aduni matung sida janpi sina August 16 sida pokane handaki adu ai soradi khurumjaraga dum ningjaraga pokhi thaidopa tawdre adugi matung angang po matung that numit 13 ni leiba numit sidagi ai se I haidaba horakpane ko I haidaba horakpadagi ai se kari khallubano khangde ai se bible se am paningba diga ai se awaba se ai isora tangani phani ko haibagi wakhal ama laeba adugi mamangi lambi chahi 10 muksidi ko kitang ware kuthi yengba maibi tawba sida dum tatkrabane ai se ana ai lakho khobla hanasna aina bible su paningba isori wari taningba main horakheba adudagi ai yum paliba puroiba se moigidi om shanti da yam kanba imung neba ndugo aigi puroiba ichaga khoi makhai sidi ai puroiba sisu soma sakhangde adubu aidi ishor sida yam janjan ningkraba ko adugan se ai layeng se doctor se professor ne na trinity rems ta puba gaini gi mangonda so mo refer tawre doctor mai se khangma ngamdra ko adudagi MRI amuk lawre MRI lawan sida ai se matum amana angang khause
ꯄꯨꯛ ꯀꯪꯉꯨꯕꯒꯤ ꯄꯤꯁꯜꯂꯛꯀꯗꯕꯁꯤꯗ ꯄꯤꯁꯜꯂꯛꯇꯕꯤꯗ ꯏ ꯃꯇꯨꯝ ꯑꯣꯏꯅ ꯄꯨꯔꯥ ꯇꯥꯁꯜꯂꯒ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯑꯃ ꯊꯠꯂꯒ ꯂꯩꯕ ꯁꯤ ꯇꯥꯔꯛꯅꯉꯥꯏ ꯍꯣꯠꯅꯕꯁꯦ ꯉꯝꯗ꯭ꯔꯦ ꯍꯤꯗꯥꯛ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯑꯩꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯇ꯭ꯔꯤꯠꯃꯦꯟ ꯁꯨꯝ ꯌꯦꯡꯉ ꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯁꯨ ꯑꯩꯒꯤ ꯑꯉꯥꯡ ꯈꯥꯎꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯈꯔ ꯄꯥꯔꯕꯀꯣ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯏ ꯍꯩꯊꯔꯛꯈ꯭ꯔꯗꯤ ꯑꯩꯁꯦ ꯁꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯕ ꯌꯥꯝ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯈꯩꯁꯤꯗ ꯃꯇꯦꯡ ꯅꯤꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯩꯅ ꯕꯔꯗꯔꯅ ꯂꯥꯏꯚ ꯊꯥꯒꯠꯄꯗꯀꯣ ꯑꯣꯖꯥꯅ ꯂꯥꯏꯚ ꯊꯥꯒꯠꯄꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣꯅ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦ ꯑꯣꯖꯥꯅꯁꯨ ꯇꯧꯕꯤꯌꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯜ ꯂꯣꯏꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯃꯆꯥ ꯆꯪ ꯂꯥꯎꯕ ꯃꯤ ꯃꯈꯩꯁꯦ ꯅꯤꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯃꯇꯦꯡꯁꯦ ꯑꯗꯩ ꯃꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄ꯭ꯔꯦꯌꯔ ꯋꯥꯔꯁꯤꯞ ꯑꯃ ꯇꯧꯋꯦ ꯐꯣꯟꯗ ꯑꯗꯨ ꯌꯥꯎꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯔꯤꯀ꯭ꯋꯦꯁ ꯊꯥꯡꯒꯠꯀꯥꯟꯁꯤꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯗꯤꯀꯟ ꯑꯃꯅ ꯀꯞꯄꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯃꯇꯥꯡꯁꯤꯗ ꯀꯞꯄꯒ ꯃꯥꯁꯦ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯦꯕ ꯃꯁꯛꯇꯤ ꯑꯝꯇ ꯈꯪꯅꯗꯦ ꯖꯁ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯊꯤꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟ ꯃꯈꯩꯁꯦ ꯂꯣꯏ ꯌꯥꯎꯋꯦꯕꯀோ ꯍꯧꯖꯤꯛꯀꯤ ꯑꯣꯟꯂꯥꯏꯟꯁꯤꯗ ꯑꯗ ꯃꯣꯏꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯅꯪꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯣꯏꯒꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯌꯥꯝ ꯏꯟꯁꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯁꯟꯗꯦ ꯑꯃ ꯐꯥꯁꯇꯤꯡ ꯂꯧꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯩꯁꯦ ꯄ꯭ꯔꯦꯌꯔ ꯇꯧꯕꯤ ꯀꯥꯟꯁꯤꯗ ꯄ꯭ꯔꯣꯐꯦꯠ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯒ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯁꯣꯔꯁꯤꯅ ꯍꯥꯏꯕꯤꯌꯦꯕꯀꯣ ꯁꯤꯜꯁꯨ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯝꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯁꯦ ꯃꯅꯥꯛꯇ ꯆꯪꯅꯤꯡꯕ ꯑꯩꯁꯦ ꯃꯥꯅ ꯍꯧꯗꯣꯛꯄꯤꯕꯒꯨꯝ ꯑꯗꯨꯝ ꯇꯧꯋꯦꯕꯀோ ꯑꯩꯁꯦ ꯏꯁꯣꯔꯗ ꯀꯨꯜꯂꯒ ꯑꯩꯁꯦ ꯊꯣꯡ ꯊꯤꯜꯂꯦꯕꯀꯣ ꯏꯁꯣꯔ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯨꯔꯦ ꯍꯥꯏꯅ ꯅꯪ ꯑꯩ ꯏꯟꯊꯣꯛꯄꯤꯗꯣꯏꯔꯥ ꯑꯩ ꯏꯟꯊꯣꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯩꯑꯕ ꯅꯪ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯑꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗꯩ ꯊꯥꯗꯣꯛꯑ ꯆꯠꯂꯔꯣই ꯁꯤꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯔꯁꯨ ꯑꯩ ꯀꯤꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯪꯖꯔ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯦ ꯑꯩꯅ ꯏꯁꯣꯔꯁꯤꯗ ꯑꯍꯤꯡꯁꯤ ꯅꯣꯡꯌꯥꯏꯁꯤꯗ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯦ ꯑꯩ ꯈꯨꯔꯨ ꯀꯨꯜꯂꯒ ꯈꯨꯠꯁꯤꯅ ꯊꯣꯡ ꯊꯤꯜꯂꯦꯕ ꯃꯉꯣꯟꯗ ꯑꯩ ꯊꯣꯡ ꯊꯤꯟꯖꯩ ꯅꯪ ꯊꯣꯡ ꯍꯥꯡꯕꯤꯌꯣꯅ ꯏꯁꯣꯔꯁꯦ ꯑꯩꯒꯤ ꯄ꯭ꯔꯦꯌꯔꯁꯤꯁꯨ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯊꯥꯖꯖꯕꯗꯣ ꯊꯃꯣꯏꯗ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯤꯁꯦ ꯅꯪ ꯇꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯩ ꯊꯣꯡ ꯍꯥꯡꯕꯤꯌꯣꯅ ꯑꯩꯁꯦ ꯀꯞꯄꯒ ꯍꯥꯏꯖꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯑꯩ ꯇꯨꯝꯊꯔꯨꯔꯦꯕ ꯇꯨꯝꯊꯔꯨꯔꯒ ꯑꯩꯁꯦ ꯍꯛꯆꯥꯡ ꯏ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩ ꯌꯥꯝ ꯉꯛꯑꯦꯕ ꯑꯩꯁꯦ ꯑꯆꯧꯕ ꯏꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯐꯨꯜꯂꯒ ꯂꯩꯔꯝꯕ ꯏ ꯃꯈꯩꯁꯦ ꯃꯇꯨꯝ ꯑꯣꯏꯅ ꯃꯍꯤ ꯑꯣꯏꯅ ꯇꯥꯛꯄꯁꯨ ꯅꯠꯇꯕꯀꯣ ꯗꯥꯏꯔꯦꯛ ꯃꯇꯨꯝ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯋꯦꯕꯀꯣ ꯃꯥꯅ ꯌꯦꯡꯀꯥꯟꯗ ꯍꯥꯏꯌꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯎꯕ ꯄꯣꯠꯇꯨꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯌꯥꯝ ꯉꯛꯑꯦ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯏꯁꯥ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯔꯦꯕꯀோ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯕ ꯌꯥꯗꯕ ꯑꯃꯨꯛ ꯏ ꯍꯩꯊꯔꯕ ꯑꯩꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯇꯟꯖꯥꯗ ꯑꯩꯁꯦ ꯄꯨꯔꯥ ꯏ ꯍꯩꯊꯔꯒ ꯑꯩꯁꯦ ꯌꯥꯝ ꯀꯤꯔꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯐꯥꯎꯕ ꯂꯥꯛꯑꯝꯃꯕꯅꯦꯕꯀꯣ ꯏ ꯅꯧꯕꯒ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯑꯃꯨꯛ ꯅꯥꯗꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯏ ꯈꯛꯅꯕꯅꯦꯅ ꯗꯥꯛꯇꯔ ꯃꯌꯥꯝꯁꯤꯅ ꯏ ꯈꯛꯅꯕ ꯍꯤꯗꯥꯛ ꯀꯥꯞꯄꯦ ꯆꯥꯏꯑꯦ ꯍꯣꯠꯅꯔꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯣꯠꯅꯔꯀꯥꯟꯁꯤꯗꯈꯔ ꯈꯛꯂꯛꯑꯦ ꯑꯃꯨꯛ ꯈꯛꯂꯛꯄꯗꯒꯤ ꯐꯔꯦ ꯍꯥꯏꯔ ꯂꯩꯀꯥꯟꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯗꯦꯠ 21ꯁꯦ ꯗꯦꯠ 21ꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯦ ꯍꯩꯊꯕ ꯍꯧꯔꯛꯄꯅꯦꯕꯀꯣ ꯍꯧꯔꯛꯄꯁꯤꯗꯒꯤ ꯃꯤ ꯈꯨꯗꯤꯡꯁꯨ loi ꯀꯤꯅꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯔꯤꯀ꯭ꯋꯦꯁ ꯊꯥꯡꯒꯠꯄꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤꯅꯣ ꯅꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯃꯤ ꯀꯅꯥꯝꯇ ꯇꯧꯅꯕ ꯊꯕꯛ ꯅꯠꯇꯦꯕ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔ ꯄꯣꯛꯄꯅꯦꯕꯀꯣ ꯁꯨꯝ ꯏ ꯍꯩꯊꯔ ꯂꯩꯕꯁꯤꯗ ꯊꯥ 3 ꯁꯨꯖꯤꯜꯂꯛꯇꯣꯔꯦ ꯑꯥꯒꯁ 16ꯗ ꯄꯣꯛꯄꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅꯅꯣ ꯅꯉꯣꯟꯗ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯉꯛꯅꯒꯥꯟꯁꯦ ꯉꯔꯥꯡꯁꯦ ꯐ꯭ꯔꯥꯏꯗꯦ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯐꯦꯂꯣꯁꯤꯞ ꯇꯧꯕꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯀꯧꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯁꯦ ꯍꯥꯏꯔꯒ ꯇꯧꯃꯤꯟꯅꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯪꯁꯦ ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯕ ꯌꯥꯝꯅ ꯎꯏ ꯑꯗꯨꯒ ꯅꯪꯒꯤ ꯏ ꯅꯨꯡꯁꯤꯠꯇꯁꯨ ꯑꯃꯨꯕꯅ ꯌꯦꯠꯄ ꯎꯏ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯑꯩꯁꯦ ꯄꯤꯛꯁꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ
tꯧꯕ ꯀꯥꯟꯁꯤꯗ ꯏꯁꯣꯔꯅ ꯍꯦꯛ ꯍꯦꯛ ꯋꯥꯗꯤ ꯉꯥꯡꯕꯤꯌꯦꯕꯀꯣ ꯑꯩꯅ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯖꯕ ꯃꯇꯝꯁꯤꯗ ꯑꯩ ꯇꯨꯝꯗꯕ ꯃꯇꯝꯁꯤꯗ ꯑꯩ ꯃꯪꯁꯤꯗ ꯏꯁꯣꯔꯅꯅꯦ ꯃꯈꯨꯠ ꯑꯆꯧꯕ ꯑꯃ ꯁꯒꯔꯗꯒꯤ ꯀꯨꯝꯊꯔꯒ ꯑꯩꯉꯣꯟꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯤꯌꯦꯕꯀோ ꯃꯥꯏꯔꯦꯟ ꯑꯆꯧꯕꯁꯤ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯍꯥꯡꯗꯣꯛꯄꯤꯌꯦꯕ ꯑꯩꯉꯣꯟꯗ ꯃꯈꯨꯝꯁꯤ ꯍꯥꯡꯗꯣꯛꯀꯥꯟꯗ ꯇꯟ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯍꯜꯂꯦꯂꯨꯌꯥ ꯄꯤꯛꯇꯤ ꯊꯟꯒꯦ ꯇꯧꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯅꯪꯅꯅꯦ ꯏꯁꯤꯡꯁꯦ ꯗ꯭ꯔꯣꯞ ꯑꯃꯃꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯗꯦ ꯃꯪꯁꯤꯗ ꯗ꯭ꯔꯣꯞꯁꯦ ꯑꯃꯁꯦ ꯂꯨꯞꯄꯒ ꯅꯆꯥꯅꯨꯄꯤꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯄꯤꯊꯛꯎ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯆꯜ ꯈꯪꯗ꯭ꯔꯦꯕꯀꯣ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯌꯥꯝ ꯆꯃꯝꯅꯔ ꯂꯩ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯂꯤꯀꯜ ꯑꯣꯏꯕ ꯃꯥꯁꯦ ꯏꯁꯣꯔꯗ ꯌꯥꯝ ꯊꯥꯖꯕ ꯃꯥꯁꯨꯀꯣ ꯃꯥꯁꯤꯅ ꯅꯪꯒꯤ ꯃꯪꯁꯦ ꯏꯁꯣꯔꯅ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯄꯤꯕꯤꯕ ꯃꯥꯜꯂꯦ ꯅꯪꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯒꯤ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅꯕꯗꯤ ꯀꯌꯥꯝ ꯂꯩꯒꯅꯨ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯁꯦ ꯊꯥꯖꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯑꯩꯁꯦ ꯇꯥꯛꯄꯤꯌꯦꯕ ꯃꯪꯒꯤ ꯑꯊ꯭ꯔꯁꯦ ꯑꯗꯨꯒ ꯕ꯭ꯔꯗꯔꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯀꯥꯎꯍꯧꯕ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯉꯁꯤ ꯄꯨꯛ ꯀꯪꯉꯦ ꯊꯥ 4 ꯁꯨꯕꯩꯁꯦ ꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯁꯤꯔꯅꯤ ꯊꯥ 3ꯇ ꯉꯥꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯁꯤꯗꯅꯦ ꯃꯪꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯪꯁꯤꯗ ꯌꯥꯝ ꯀꯤꯔꯒ ꯀꯥ ꯑꯃꯗꯀꯣ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯥꯛꯅꯩꯌꯦꯕ ꯇꯨꯡꯗꯒꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯅ ꯂꯩꯕ ꯃꯥꯡꯗꯁꯨ ꯃꯪ ꯑꯃ ꯂꯩꯕ ꯅꯥꯀꯜ ꯑꯣꯏꯔꯦꯠꯇꯁꯨ ꯊꯋꯥꯏ ꯉꯥꯛꯇ ꯐꯠꯇꯕ ꯊꯋꯥꯏ ꯃꯌꯥꯝ ꯂꯩꯕꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄꯒꯤ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣꯁꯨ ꯈꯪꯗꯗꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯂꯩ ꯀꯥꯟꯁꯤꯗ ꯇꯨꯡꯁꯤꯗ ꯑꯩꯒꯤ ꯂꯦꯡꯕꯥꯟꯁꯤꯗꯀꯣ ꯏꯁꯣꯔꯅ ꯑꯅꯤꯔꯛ ꯗꯛ ꯗꯛ ꯊꯥꯔꯛꯑꯦ ꯑꯩꯅ ꯑꯣꯟꯊꯣꯛꯑ ꯌꯦꯡꯀꯥꯟꯁꯤꯗ ꯏꯁꯣꯔꯁꯦ ꯂꯪ ꯂꯪꯅ ꯉꯧꯔꯒ ꯃꯥꯒꯤ ꯁꯛꯐꯝꯁꯤꯗ ꯂꯦꯞꯄꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯪ ꯆꯔꯆ ꯆꯠꯂꯣ ꯋꯥꯍꯩ 4 ꯈꯛꯇꯪ ꯍꯥꯏꯔꯝꯃꯦꯕ ꯅꯪ ꯆꯔꯆ ꯆꯠꯂꯣ ꯆꯔꯆ ꯆꯠꯇꯦ ꯕꯥꯏꯕꯜ ꯄꯥꯎꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯇꯕꯩꯅꯦ ꯍꯥꯏꯔꯒꯅꯦ ꯋꯥꯍꯩ 4 ꯈꯛꯇꯪ ꯍꯥꯏꯔꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯀꯥꯟꯁꯦ ꯁꯟꯗꯦ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯆꯔꯆ ꯆꯠꯂꯦꯕ ꯆꯔꯆ ꯆꯠꯂꯒ ꯑꯩ ꯏꯁꯣꯔꯁꯤꯗ ꯏꯁꯣꯔ ꯑꯩꯗꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯁꯤ ꯀꯨꯏꯅ ꯕꯦꯛ ꯆꯠꯂꯨꯔꯕꯅꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕꯁꯦ ꯌꯥꯝ ꯂꯩꯇꯦꯕꯀꯣ ꯏꯃꯨꯡꯁꯤꯗꯁꯨ ꯀꯅꯥꯝꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯦ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯣꯏꯗꯦ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯏꯁꯣꯔ ꯑꯩꯒꯤꯁꯨ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯅꯤꯖꯩꯌꯦꯕ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯩꯉꯣꯟꯗ ꯈꯧꯔꯥꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯋꯥꯔꯁꯤꯞ ꯌꯥꯎꯔꯨꯕꯗꯒꯤ ꯅꯥꯀꯜ ꯑꯣꯏꯔꯦꯠꯇꯒꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯝ ꯄꯥꯡꯕꯤ ꯄ꯭ꯔꯦꯌꯔꯗꯁꯨ ꯄꯥꯡꯕꯤ ꯑꯗꯨꯒ ꯑꯩ ꯏꯃꯥꯁꯤꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯦ ꯑꯩꯒꯤꯅꯦꯅ ꯑꯩ ꯃꯅꯤꯡ ꯀꯨꯝꯕꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯉꯥꯏ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯏꯅꯦꯝꯄꯣꯛꯁꯨ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯩꯇꯦ ꯀꯅꯥꯝ ꯂꯩꯇꯦ ꯏꯄꯨꯔꯣꯏꯕꯁꯤꯒ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅꯦꯕꯀꯣ ꯃꯥꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯂꯥꯛꯑꯦꯕ ꯏꯁꯣꯔꯁꯦ ꯀꯌꯥꯝ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛꯁꯨ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯩꯒꯤ ꯑꯋꯥꯠꯄꯁꯨ ꯃꯥꯅ ꯎꯕꯤꯌꯦ ꯑꯗꯒꯤ ꯂꯥꯏꯌꯦꯡꯕꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯡ 12ꯗꯒꯤ ꯏ ꯍꯩꯗꯕꯁꯦ ꯑꯩꯁꯤ ꯂꯥꯏꯌꯦꯡꯕ ꯆꯠꯄꯁꯦ ꯑꯩꯁꯦ ꯁꯨꯝ ꯍꯩꯗꯔ ꯂꯩꯔꯛꯈꯤꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯂꯣꯏꯅꯔ ꯂꯩꯔꯦꯕ ꯑꯗꯨꯅ ꯉꯔꯥꯡꯒ ꯅꯨꯃꯤꯠ 5 ꯁꯨꯈ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯌꯦ ꯅꯪ 5 ꯀꯩꯒꯨꯝꯕ ꯂꯦꯞꯈꯤꯗ꯭ꯔꯒꯗꯤ ꯍꯤꯗꯥꯛꯇꯤ ꯊꯥꯔꯤꯑꯕꯀோ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯔꯤꯁꯔꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯂꯦꯞꯈ꯭ꯔꯒꯗꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗ ꯍꯤꯗꯥꯛ ꯊꯥꯔꯤꯁꯤꯅ ꯂꯦꯞꯈ꯭ꯔꯗꯤ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯤꯌꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯒ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯁꯤꯁꯦ 6 days ꯁꯨꯗꯣꯏꯅꯦꯕꯀꯣ ꯑꯌꯨꯛꯇꯒꯤ ꯄꯨꯛꯁꯨ ꯑꯗꯨꯝ ꯅꯥꯕ ꯄꯨꯛꯁꯨ ꯅꯥꯔ ꯂꯦꯡꯕ ꯀꯩꯕ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯀꯥꯟꯗꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯝ ꯊꯧꯒꯠꯄ ꯍꯥꯏꯇꯥꯔꯦ ꯊꯧꯒꯠꯄꯤꯅꯉꯥꯏ ꯂꯩꯇꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯌꯦꯕꯀோ ꯑꯗꯨꯅ ꯑꯣꯖꯥꯒꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯄ꯭ꯔꯦꯌꯔꯁꯨ ꯁꯨꯝ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯑꯣꯖꯥꯗꯩ ꯀꯟꯇꯦꯛ ꯂꯧꯖꯔꯛꯄꯅꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯊꯣꯏꯕꯅꯤ ꯃꯤꯅ ꯀꯩꯅꯣ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯁꯤꯔꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯊꯥ ꯂꯩꯔꯒ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯁꯤꯍꯟꯕ ꯑꯃ ꯍꯤꯡꯍꯟꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯈꯨꯠꯇꯅꯤ ꯑꯁꯤꯕꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯏꯁꯣꯔꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯇꯔꯒꯤ ꯑꯅꯥꯕꯁꯨ ꯀꯣꯛꯆꯕ ꯑꯣꯏꯁꯅꯨ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯊꯥꯖꯔꯕ ꯃꯌꯥꯝꯅ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯟꯗꯣꯛꯄꯤꯕ ꯁꯤꯁꯇꯔꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯐꯒꯅꯤ ꯁꯤꯁꯇꯔ ꯀꯣ ꯑꯗꯨꯒ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯇꯥꯕꯗꯒꯤ ꯃꯌꯥꯝꯗ ꯕ꯭ꯂꯦꯁꯤꯡꯁꯨ ꯐꯪꯒꯅꯤ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤ
ꯑꯗꯨꯒ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯃꯇꯝꯗ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯃꯥꯏꯊꯤꯕ ꯄꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯁꯟꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯗ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯕ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯐꯦꯂꯣꯁꯤꯞ ꯇꯧꯋꯦꯕ ꯑꯗꯨꯒ ꯄ꯭ꯔꯦꯌꯔ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯣꯔꯠ ꯁꯤꯌꯥꯔꯤꯡ ꯇꯧꯋꯤ ꯄ꯭ꯔꯦꯌꯔ ꯔꯤꯀ꯭ꯋꯦꯁ ꯊꯥꯒꯠꯅꯩ ꯑꯗꯨꯒꯁꯨ ꯁꯤꯁꯇꯔꯁꯦ ꯌꯥꯎꯍꯟꯖꯅꯤꯡꯉꯤꯀꯣ ꯌꯥꯏ ꯑꯩ ꯌꯥꯎꯖꯒꯦ ꯑꯩ ꯐꯣꯟ ꯑꯦꯗ ꯇꯧꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯋꯤꯛ ꯑꯃꯗ ꯅꯣꯡꯃ ꯈꯛꯇꯅꯤ ꯑꯗꯨꯒ ꯄꯨꯡ ꯑꯃꯈꯛꯇꯪꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯣꯏ ꯄꯨꯜꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯐꯪꯕꯅꯤ ꯑꯗꯨꯒꯁꯨ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯒꯦ ꯁꯤꯁꯇꯔꯒꯤ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯏ ꯆꯠꯄꯒꯤ ꯑꯅꯥꯕꯁꯤ ꯄ꯭ꯔꯚꯨ ꯐꯤꯖꯤ ꯈꯛꯇꯪ ꯄꯥꯏꯕꯗ ꯅꯆꯥꯅꯨꯄꯤꯅ ꯐꯈꯤꯕꯅꯤ ꯏꯄꯥ ꯏꯆꯟ ꯑꯁꯤꯅ ꯁꯤꯁꯇꯔ ꯑꯁꯤꯅ ꯏꯄꯥ ꯅꯪꯒꯤ ꯐꯤꯖꯤ ꯄꯥꯏꯖꯔꯤ ꯏꯄꯥ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯀꯧꯖꯔꯤ ꯏꯄꯥ ꯃꯥꯒꯤ ꯑꯅꯥꯕꯁꯨ ꯑꯗꯨꯒꯨꯝꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯃꯥꯒꯤ ꯏꯗꯣ ꯀꯪꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏ ꯆꯠꯄꯒꯤ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯉꯝꯗꯕ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯏꯄꯥꯕꯨ ꯊꯥꯖꯕ ꯏꯄꯥꯗ ꯉꯥꯖꯕ ꯏꯄꯥꯗ ꯀꯧꯖꯕ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤꯅꯤ ꯄ꯭ꯔꯚꯨ ꯏꯄꯥꯒꯤ ꯁꯦꯡꯊꯣꯏꯔꯕ ꯈꯨꯠ ꯊꯣꯛꯄꯤꯗꯨꯅ ꯁꯤꯒꯤ ꯃꯍꯥꯛꯀꯤ ꯏ ꯆꯠꯄꯒꯤ ꯑꯅꯥꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯀꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯕꯤ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯅꯍꯥꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯍꯥꯛ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯏꯄꯥ ꯏꯁꯣꯔ ꯐꯠꯇꯕꯅ ꯀꯌꯥꯝ ꯄꯥꯡꯒꯜ ꯀꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯅꯥꯍꯟꯕ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤ ꯏꯄꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯤ ꯁꯤꯁꯇꯔꯒꯤ ꯑꯅꯥꯕ ꯃꯥꯒꯤ ꯑꯋꯥꯕ ꯏ ꯆꯠꯄꯒꯤ ꯑꯅꯥꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟ ꯐꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥꯅ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯁꯤꯁꯇꯔ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯤꯁꯇꯔꯕꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯁꯤꯁꯇꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯀꯣ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯑꯗꯨ ꯁꯤꯁꯇꯔꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯁꯦꯞ ꯇꯧꯔꯒ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯄꯨꯡ 5 ꯍꯥꯏꯕ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 5ꯗꯣ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯅꯦ ꯌꯥꯝ ꯍꯔꯥꯎꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ ꯍꯟꯗꯛ ꯑꯩꯒꯤ ꯑꯅꯥꯕꯁꯤꯗꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯦ ꯕꯥꯏꯕꯜ ꯄꯥꯔꯦ ꯍꯜꯂꯦꯂꯨꯌꯥ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯩꯔꯦ ꯃꯊꯟꯇ ꯇꯧꯖꯔꯦ ꯃꯥꯁꯤ ꯏꯁꯣꯔꯗ ꯌꯥꯝ ꯆꯪꯁꯤꯟꯕꯁꯤꯅ ꯃꯥꯒꯤꯀꯣ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯏꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯐꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯍꯟꯕꯤ ꯍꯥꯏꯕꯗꯣ ꯁꯤꯁꯇꯔ ꯑꯗꯨꯅꯤ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯗꯁꯥ ꯑꯋꯥꯕ ꯑꯅꯥꯕ ꯃꯇꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯇꯔꯅ ꯀꯞꯄꯒ ꯍꯥꯏꯔꯛꯄꯁꯦ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯌꯥꯝꯅꯀꯣ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯤꯁꯇꯔꯒꯤ ꯃꯊꯛꯇ ꯇꯧꯕꯤꯕꯗꯣ ꯃꯤꯔꯦꯀꯜꯁꯤꯡꯗꯣ ꯈꯪꯖꯕꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯁꯤ ꯑꯗꯨꯝ ꯁꯤꯁꯨ ꯁꯤꯔꯤꯕꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯖꯃꯀꯨꯊꯤ ꯌꯦꯡꯍꯟꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯁꯤꯔꯅꯤ ꯍꯥꯏꯕꯁꯦ ꯁꯤꯕꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯤꯁꯇꯔꯅ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯁꯤꯔꯝꯒꯗꯕ ꯄꯨꯝꯅꯃꯛꯁꯨ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯕꯅꯤ ꯃꯔꯝ ꯁꯤꯁꯇꯔꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯇꯧꯕ ꯂꯥꯌꯦꯡꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯠꯂꯝꯒꯅꯤ ꯄꯩꯁꯥꯒꯤ ꯁꯣꯔꯁꯇꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯑꯩꯗꯤ ꯏꯁꯣꯔꯗꯒꯤ ꯅꯤꯖꯩꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛꯁꯨ ꯂꯩꯊꯛꯀꯤꯁꯨ ꯄꯩꯁꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯥ 3ꯃꯨꯛ ꯁꯨꯔꯛꯑꯕꯅꯤꯅ ꯑꯗꯒꯤ ꯍꯣꯠꯅꯔꯝꯕ ꯈꯣꯠꯂꯝꯕ ꯏꯄꯨꯔꯣꯏꯕ ꯈꯛꯇꯅ ꯍꯣꯠꯅꯔꯒ ꯂꯩꯔꯝꯕꯅꯦꯕ ꯃꯥꯅ ꯄꯨꯂꯞ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯄꯨꯔꯥ ꯂꯦꯞꯄ ꯍꯥꯏꯗꯨ ꯂꯦꯞꯄꯦ ꯁꯤꯁꯇꯔꯒꯤ ꯋꯥ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯉꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯔꯛꯑꯦꯕꯀꯣ ꯑꯩꯅ ꯏꯁꯣꯔꯗ ꯌꯥꯝꯅ ꯅꯤꯖꯕꯒꯤꯅꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯍꯁꯕꯦꯟ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯌꯥꯝꯅ ꯅꯤꯖꯕꯅꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯍꯣꯏ ꯁꯤꯁꯇꯔ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯂꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯪꯉꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤꯅꯤ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯊꯕꯛ ꯇꯧꯗꯕ꯭ꯔꯥ ꯊꯕꯛꯇꯤ ꯇꯧꯗꯦ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯒ ꯂꯩꯕꯅꯦ ꯗꯨꯀꯥꯟꯁꯨ ꯂꯦꯞꯈ꯭ꯔꯦ ꯗꯨꯀꯥꯟ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯣ ꯗꯨꯀꯥꯟꯁꯤ ꯀꯨꯏꯔꯦ ꯊꯣꯡ ꯍꯥꯡꯗꯕ ꯊꯣꯡ ꯍꯥꯡꯉꯁꯨ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯃꯔꯛ ꯍꯪꯕꯤꯕ ꯑꯗꯨꯗꯗꯤ ꯃꯥꯅꯁꯨ ꯄꯣꯠ ꯌꯣꯟꯕ ꯍꯩꯇꯕ ꯐꯥꯔꯃꯥꯁꯤ ꯑꯣꯏꯕꯒꯤ ꯍꯩꯇꯕꯅꯤꯅ ꯗꯨꯀꯥꯟꯗꯒꯤꯁꯨ ꯏꯟꯀꯝꯗꯤ ꯂꯥꯛꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯗꯨꯅ ꯃꯤꯗꯒꯤ ꯁꯨꯝ ꯄꯨꯁꯤꯟꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯃꯩꯁꯦ ꯊꯝꯃꯒ ꯀꯥꯏꯔ ꯁꯨꯝ ꯂꯥꯏꯌꯦꯡꯉꯛꯄ ꯑꯩꯒꯤ ꯂꯩꯔꯝꯕ ꯈꯔꯁꯨ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒꯤ ꯑꯣꯄꯔꯦꯁꯟꯒꯤꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯈꯤꯕꯒ ꯍꯣꯏ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯏꯁꯣꯔꯅ ꯄꯤꯕꯤ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯕꯅꯤ ꯁꯤꯁꯇꯔ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯕꯤꯒꯅꯨ
ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅꯁꯨ ꯊꯥꯖꯔꯕ ꯀꯌꯥ ꯑꯃ ꯂꯩ ꯕꯤꯂꯤꯚꯔꯁ ꯑꯁꯤꯗ ꯕꯤꯂꯤꯚꯔꯁꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤꯁꯨ ꯂꯩ ꯃꯌꯥꯝꯅ ꯑꯉꯝ ꯑꯉꯝꯕ ꯈꯔ ꯈꯔ ꯍꯥꯞꯅꯔꯒ ꯁꯤꯁꯇꯔꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯑꯗꯨꯒ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯄꯥꯕꯨꯡꯁꯤꯡ ꯑꯩꯈꯣꯏ ꯑꯋꯥꯕꯗ ꯋꯥꯃꯤꯟꯅꯧ ꯀꯞꯄꯒ ꯀꯞꯃꯤꯟꯅꯧ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯣ ꯌꯦꯟꯅꯔꯒ ꯆꯥꯎ ꯍꯥꯏꯕ ꯏꯄꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯊꯛꯇ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯑꯣꯏꯕꯁꯨ ꯕ꯭ꯂꯦꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯊꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯕꯤꯒꯅꯣ ꯁꯤꯁꯇꯔꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯁꯤꯁꯇꯔꯒꯤ ꯑꯅꯥꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩ ꯁꯤꯁꯇꯔꯗ ꯌꯥꯝ ꯌꯥꯡꯅ ꯑꯩ ꯀꯟꯇꯦꯛ ꯇꯧꯔꯛꯀꯦꯀꯣ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯦꯌꯔꯗꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯁꯤꯁꯇꯔꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯅꯣ ꯁꯤꯁꯇꯔ ꯑꯩ ꯄ꯭रिꯌꯥꯡꯀꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯄ꯭रिꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯣꯏ 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 ꯄ꯭रिꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯁꯤꯁꯇꯔ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯁꯤꯅꯤ ꯀꯌꯥꯇ ꯅꯨꯡꯁꯤꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯣ ꯃꯌꯥꯝ ꯁꯤꯁꯇꯔ ꯑꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯄ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯔꯤꯉꯩꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯔꯝꯗ ꯍꯪꯉꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯅꯁꯨ ꯍꯪꯖꯕꯅꯤ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯀꯞꯄꯒ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯋꯥꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯁꯤꯁꯇꯔ ꯑꯁꯤꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯥꯖꯔꯕ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯋꯥꯄꯥꯎ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯄ꯭ꯂꯤꯖ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯂꯨꯄꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯄꯥꯡꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯇꯆ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯗꯣꯝ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯑꯩ ꯖꯤꯄꯦ ꯅꯝꯕꯔ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯄꯥꯡꯖꯕꯒꯤ ꯋꯥꯄꯥꯎꯁꯨ ꯑꯩꯁꯦ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯅꯤ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ